अहानब तांककता कौबिला पांबी हाइना मिंथोलिबा वारी असी बापना सागतवा फिक्शन स्टोरी नि मसीदा पंजरिबा मिंगसिंग असी कनागुंबा अमत्तगी अतमनना सिजनबा नचदे मयामगी नुंगाइनबा ngaihak बापना सागतचबनी सोइखिबा लानखिबा यारबसु कमेंट बॉक्स दा अदोम अदोमना पामजबा वाफमसिंग अदु थंबिरमु इंग सोक लिसिंग अमगा चनिपान मौद्रागी मतमनी जामिनी कौबी हिंचाबी हईबीनी हाइना मयामना लौनबा नुपी अहल अमा लेरमी हाइरिबा मफम अदुदा यामना फजबा रिसोर्ट अमसु लेरमी रिसोर्ट अदुगी मपुना रोजेस हाइना कौई महाके रिसोर्ट अदुगी अकोइबदा अमदी थोंनाव मपादा अदुकी मतिक वांग चाउना फजरबा कौबिला पांबी कया अमरोम हौई रोजेसना मरक मरकता जामिनी हाइरिबा अहल असे पूर्णिमागी नुंदांग खुदिंगी कौबिला पांबी अदुदा थांग अमा पाइरगा काखलगा मथक्तसु मुरुंग मुरुंग सोलगा लेरंबा हेक हेक थेंगनरमी महाकना खुनगी मीदा पाव अदु तंबा मतमदा अमत्तना थाजबिरमदे नोंमदी रोजेसना खुनगी मी खरा कौरगा लुम्मगा येंगमिनरमी अदुगा जामिनीना उ अदुदगी कुमथरकपा ngairaga मनिंगलोमदा लोनना मोय खरना इनरमी जामिनी असी मयामना चिंगनरकपदी कुइरबनी अदुबु चप चाबी अमा खंग्रबदी हाइदुना तुमिन्ना लैनरकपनी खुंजासिंग अदुना असुमना वारी सुम ngaंगना दुना चलमी खुंजासिंग अदुना हाइबदा खुन अदुदगी सासन सिरिबा अमदी अंगांसिंग मफम खंगदुना मांखरगा थीबा फंगद्रिबा मयाम असे माना ओइरमगनी हाइदुना वारी साना सानादुना लापतकना लोना इनरमी असुम खुंजा मयामना लापतकना लोन तुमिन्ना इनबा मतमदा जामिनी अदो अमंबा मरक अमदा फट मांखी मदुदगी खुनगी मियामसु ngakladuna masidi magi mayumda oina chatlasi haidana khunjasing aduna jamini gi matungda lona inaduna laptakna chatpa matamda jamini adu amamba marak amada phat mangthokhi maduda khunjasing aduna ngakladuna masidi jamini gi mayumda oina changsilurasi mayam haiduna jamini gi mayum londa changchinduna jamini gi thong thinki maduda jamini adu karisu na chungbidana masamana ifa faraduna तुमुबगी फिजोल उइरी उइरी तौरगा थोकलमी मदुदा खुंजा मयाम चंगदुना जामिनी बु पुल्लगा मयुम मदुदा थीबा हुंबगी थरोम कया चथगी मखोइना थीबा हुंबा मतमदा अंगांगी शरुनी चिंगनबा कया अमा थेंगनखि मदुदा मयामना जामिनी बु हिंचाबिनी हाइदुना मयाम चंगदना थीना फुरगा थौरी यानदुना हातखि जामिनी न सीद्रिंगै ममांगदा यामना कन्ना लाउरगा नोई अइना कइदौरई येंगु हाइना यामना कन्ना कन्ना कप्पोय नोकपोय तौखि खुल्लदु मागी खोंजेलतना पुंगनिन निनखि जामिनी बु मयाम चंगगा थौरी यालगा हातखरबा मतुंग रोजेस अदो महाकी मसा अदो इहे हैनदबगुम इनुंग नुंगाइतबगुम तौरमी महाकना महाकी ममानबा संजू हाइना लुना तिनबा अमदी मागी रिसोर्स अदुदा मैनेजर ओइना थौपुरिबा ममानबा अदुदा मागी नुंगाइतबा अदो हाइरमी मदुदा महाकी ममानबा संजुना हे राबाई कैसु खल्लुनु नंगना तौरिबदो चुम्मबनी नंगना पाउ पिबिरमद्रबदी अखोय अमत खंगोइदैने माना अदुगी मखा तारपा खुन असिदा करी करी मही तौरकनी हाइबसु खंगदे फरेसे बाई नंग कैमता खल्लुरनु सासन सिरिबा अंगांग मांगिबा म्याम असिसु माना ओइरमेदना को मसी हायगा रोजेस तो वाखल खितंग नुंगाइरई रोजेस ना मुक संजुदा हाइखि होइदा बाय आइसु फत्तब तौबदी नतेदना मखोय अनीना वारी सानरंबा अदुगी नुमिदांग वाइरम अदुमक्तदनी रोजेस अमदी संजु रिजोर्ट अदुगी अकोइबदा वारी सारगा वाकिंग चटमिनरमी नुमित अदो पूर्णिमागी नुमितनी मखोयना असुम चटलिङैदा ख्वाइदगी चावबा कौबिला मखोंग अदुगी मनाक हेक यौरकपदा रोजेसना उ अदुदा यामना ngakna munna yengduna leikhi aduga karino asibo haina sanjuda hangi sanjuna phat yengi aduga bai kaino hujikidubo sanju su chap manana hairei hujikidu bai hui su mande makhong mari dagi hena panba bu mali asuk yang cheli sibo asibu karama makhalgi sano ne aduga u sidagi kamain tawduna kumdarei jano asna traga bai ibani je serana urabo oiramgani da मंग ममजिलपजिदा बाप पोइसिलुद्रे लाओ बाय
चंग असिदा असुमना संजूना हाइरई रोजेश अदु मंगक्तमक हाइरगा वादी ngang माना हौजिक उखिबा थौदोग अदुगी मतांगदा अदुम खंदुना मंगमंगदुना चटली चटना असुमना संजूना हंगी भाई मखों मरीदगी हेना पानबा सासु लैब्रोने मदुदा संजूना भाई इबानी सेरानना उबा ओरंगनी हाइरेदना कईमता खलुरनो भाई हयेंग नोंगालगा करीनो हाइबदो येंथोसे फरेसे भाई नंगसु पोथाउरो अइसु पोथाउरगे असी हायरमगा संजूदा चटखी रोजेसु होइदा हयेंग ओइना थीरगे हाइरगा चाक चाथोगा तुम्बा चंखरे मथंगी नुमित्तदी संजूदो हानगुमना nganta लाअमी अदुबु संजूना ngaklibadi ख्वाइदगी याहुंगनबा रोजेस नुमित खुदिंगी वेरेंडादा फमदुना चा थक्तुना माबु लाकपा ngairambado ngasidi veranda aduda famamdre madudagi रोजेसना ngasidi itawju yahu khara thengla malene फरे आई हेक्ता चंजिल्लुरगे हाइदुना इताव ताब्रो कइदौरगे नशा ngamdabro असी हंगना संजूना कोइलाउ लाउदुना चंगई अदुबु रोजेसना पाकुम अमता पिरक्तबना मरम ओइरगा संजू अदुना रोजेसना तुमलिबा का अदुरोमदा चंगदुना रोजेस की थोंग अदु कन्न थिलगा इताउ ताब्रो होगोलो थेंगे इताउ ताब्रो होगोलो थेंगे मान हन्न कौखी रोजेसना खुमक्तबदुदा संजू अदु कितंग चिंगरब बाई कइदौबो यावरगे हैस मसीदी अमु बोइरो थोंग हेक्ता नमगाइरगे हाइदुना संजूना थोंग अदु नमगाइदुना चंखी लैरमलिबा फिबम मदु उबदा संजू यामना कन्ना लाउदुना चेंथोरागा अनकपदा लैबा खुंजा सिंग खरा हौरगा रोजेस की मनाका अमुक लाक्लमी रोजेस की हक्चांग अदु खुंजा सिंग अदुना हेक उबदा खुंजा सिंग फावबा कीबा तु चुंबा याउनरे रोजेस की हक्चांग अदु मुसुकनुना फमुंग अदुदा तादुना लैबा अदु मयामदुना सु थेंगनखी मयामना थिंथबा तौदुना पुलिसता पाउ पीखी पुलिससु लाक्लगा महाकी फिबम अदु उरबा मतुंगदा फोरेंसिक डिपार्टमेंट कॉल तौदुना फोरेंसिक की डॉक्टर खरा यौरकी डॉक्टर सिंह अदुना येंबदा रोजेस की हक्चांगदा अशोकपगी ममी दाखफम अमता ताबा थेंगनदे अदुगा रोजेस की का अदुसु हानागुमना यामना नाना मनुंगदा करीमसु नमजा नमथेक तौनबगी खुदम अमता फंगदना यामना नाना मनुंगदगी लोंदुना लैरमी मदुदा फोरेंसिक डॉक्टर सिंह अदुना चिंगनबदी फूड पॉइजन तौरगा हालिब्रा अदु माइना चिंगनरमी अदुगा कोना थिगनबगीदमक्ता रोजेस की असी हक्चांग अदु पुदुना डॉक्टर सिंहदुना पुरगा चलमी रोजेस की हक्चांग अदु पोस्टमॉर्टम तौदुना लेब्ता थिजिनबा मतमदा फूड पॉइजन ओइबगी चांसु करीमता थेंगनकीदे अदुगा महागना सीबगी मरमसु डॉक्टर सिंह अदुना ngasi फावबो थेंगनरक्तबना मरम ओइरगा खंगबा ngamkhide मंगाकनरगा सीबसु ओइरंबा याय हाइना थाजरनरंबा अदु मंगाकनरगा सीबा मतमदा मीगी हक्चांग पुंबा अमुबा कुचुना मक्सिनबा से अमुक हन्ना थेंगनदे मरम अदुना डॉक्टर सिंहना रोजेसना सीबगी पाउकुम पीबा ngamamde महाकी का अदुदा मुन्ना थिजिनबा मतमदा कनागुंबा अमतगी फिंगरप्रिंट फावबो फंखिदे असुम तौदना रोजेस की मतांगदा महाकना मिसी एसिगी लंगला लंजिन अमता फंगबा ngamdana हप्ता अमा हेना लैरकी हप्ता अमागी मतुंगदगिदि रिजोर्ट अदुदा थबक तौबसिंगनसु अकी अखंग कया नंगबदगी रिजोर्ट अदु लोनसिंदुना थमखरे रिजोर्ट अदुना लोनजिनखर फावबदा अकोइबदा लैबा मयामना हाइनबदा मफम अदुदा शमदुना चटपा मतमदा अंगकपा अकीबा थौंग कया अमा थेंगने मरम अदुना रिजोर्ट अदुगी ममांगदा फाव फावरगा सम्मगा चटनद्रे मदुदगी रिजोर्ट असी लोनजिलकपा हौजिक चही 90 रोम फारे मसीगी मतुंग रिजोर्ट असी राहुल कौबा मियोय अमना मल्लबा रिजोर्ट असी सरकारगा यानरगा लौसिलमी अदुगा सेमगत सागतनबा प्लान तौरकली वारी असिगी अहानबा तांकक मतांग असिदा लोइजरे इशुबा तांकक असिदा राहुल चही 90 की मतुंगदा रिजोर्ट अदु लौसिलगा सेमगतनबा होटनरकपदा करी थोकलपगे अमदी राहुल करी मायोकनरकपगे हाइबदु मयाम पुन्ना खंगमिनरसि इंग सोक 1950 राहुल हाइरिबा मियोय असिना ममांगे वीडियोदा पंजगिबा रिजोर्ट अदुबु सरकारगा यानदुना लौसिलमी अदुगा महाकना रिसोर्ट असिबु मपुंग फाना सेमगतनबा हौरकली रिजोर्ट अदुदी कैसु थोइदोकपा तौद्री लैनदबगी सुकनतगी बिल्डिंग अदु मनसिलकपा अमदी कैंपस अदु नापीना सोंजिलकपा लोइना कौबिला पांबिसिंग अदु लोइनमक चावबा चप मानना लैरंबा अदु खक्तनी
ꯔꯥꯍꯨꯜꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯔꯞ ꯌꯦꯡꯉꯒ ꯄ꯭ꯂꯥꯟ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯅ ꯁꯦꯝꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨꯁꯨ ꯔꯤꯄꯦꯌꯔ ꯈꯔꯇꯃꯛ ꯇꯧꯁꯤꯜꯂꯒ ꯑꯗꯨꯃꯛ ꯌꯥꯔꯒꯅꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯦꯟꯁꯤꯌꯟ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯁꯨ ꯔꯥꯍꯨꯜꯅ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯍꯣꯡꯗꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯍꯟꯕ ꯕꯤꯜꯗꯤꯡ ꯑꯃꯒꯨꯝ ꯌꯥꯝꯅ ꯅꯥꯟꯅ ꯁꯤꯟꯕꯒꯤ ꯄ꯭ꯂꯥꯟ ꯔꯥꯍꯨꯜꯒꯤ ꯃꯀꯣꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯕꯤꯜꯗꯤꯡ ꯑꯗꯨ ꯔꯤꯄꯦꯌꯔ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯣꯡꯖꯤꯜꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯃꯗꯤ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯤꯕ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯌꯥꯟꯊꯠꯄ ꯑꯃꯗꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯥꯍꯨꯜꯅ ꯃꯤꯑꯣꯏ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯁꯦꯡꯕ ꯈꯣꯠꯄꯒꯤꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯛꯄ ꯕꯖꯥꯔ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯕꯖꯥꯔ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯍꯥꯛꯅ ꯊꯕꯛꯀꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯄꯟꯕꯗ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯁꯨ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯍꯥꯏꯅ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯟꯕꯒ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯤꯔꯞ ꯇꯧꯅ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇꯕꯅ ꯔꯥꯍꯨꯜꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯐꯝ ꯑꯗꯨꯒꯤ matangda ma hana munna muktadi khangkhige haiduna resort adugi matangda mi khudingi hangba horakhi. Rahulna resort adugi maramda mi khudingi hanglapa matamda mi gi chin hairedana amana ama hai maduda Rahul amata thajaba ngamde aduna amabu oiro achumba khangninglabadi resort adugi anakpada leiriba yumsing aduda chatlaga oina hangubana phagani khanduna Rahul resort adu romda laami. Rahul na lambi da lagna mayam na hairakliba wari adu achumba manbasu khara yaw tonga soiramba yai khalli wahai sing adu taaruraba matung Rahul gi thamoida amukka hena khangningmana langtak na halli mayam na kinaruba si kari maramgi no haiba adu resort adu dagi panglap laptana kilometer ahum mukhak chatlaga leiba mafam yum khara tarami yum khara adu da changlaga Rahul na hangluba matamda yum mayambadi resort adu gi matangda wari phau palakanu haiduna Rahul phau changhalakhidi adubu asum Rahul na mathang hangduna lakpa matamda Pishak kauba mishak amma thengnarami Rahul na pishakta asum na hairami Pabung adongi yum asidagi irap laptana leiriba resort asigi matangda Pabung na khangbibado nachada khita libiyuba maduda pishakna ibungo resort asigi matangda hangiba nangbu kanano Rahul na khumai Pabung ai arapadagini aina resort asi sarkardagi auction amada laujabani aina mafam asibu hana gumna amuk phajana semgatcharaga resort amuk oijage haiduna tawbani Pabung madu tabada pishakna munna yengladuna icha ibungo Pabung bo haijau hairagadi nang resort aduda changdabana hena fagani ibungo asigi resort asi mathanda asumak mangjakhrasanuda paukhum madu tabada Rahulna Pabung na khanglibasingdo nachada amukta takpiyuba nacha khangningbana ngauri mayamdagi tarakpada kharabudi khangjare edo Pabung na amukta machak naina nachada takpiyuba Rahul na haijamanbadagi pishakna ngasidagi thana chahi ni furongi mamangda thokhiba Jamini kaubi hingchabi hatkhiba amadi madugi matung Rojes ki misigi matangda wari khara lire resort aduna thingjin khraba matung ikui kuidana thokhiba wari amasu lirai wari edudi pishak hairiba ahal asigi mathanta pokchaba machanupa tomba kauba ama leirami mahaki machanupa asi laitin khwaidagi thajadaba aki akhang leitaba mishak ama oirami tombana angang oiringaidagi hauna resort aduda changdanaba pishakna yamna toina hai amadi thingjinduna thammi adubu Tombana chahi kun manga muk hairakpa aduwaida mapana changanu haina thingba mafam ado mahak yamna changlami mahakna mahaki mamanabasing hauraga changusi haiba matamda mahaki mamanaba amattana changusi haiba yarakte maduda tombana noi yamna kiragadi ai change noi inta inaro mapanda ngairamu asi haiduna mamanabasingduga yanaba ama porakhi adudagidi hairiba numit asigi numidangda Makoi ahal singna tumna khraba matung lona thoktuna mamanaba aniga makoi ahum resort adu romda lona chatlammi resort adugi gate yaropada mamanaba ani adudi kibana loire adubu tombadi karisu khalamde makoina gate adu yaubaga tombana asumna hairami bai noina gate ta lehobusu lehoba
ꯃꯅꯨꯡꯗ ꯈꯔ ꯅꯛꯅ ꯉꯥꯏꯔꯝꯃꯣ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯨꯁꯤ ꯔꯤꯖꯣꯔꯠ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯑꯩ ꯆꯪꯒꯦ ꯅꯣꯏ ꯕꯤꯜꯗꯤꯡ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯑꯇꯥꯡꯕ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯂꯣꯏꯅ ꯂꯧꯊꯣꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯩꯔꯝꯃꯒꯗꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯒ ꯒꯦꯠ ꯑꯗꯨ ꯀꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯪꯉꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯉꯛꯄꯗ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯃꯦꯟ ꯕꯤꯜꯗꯤꯡ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯕꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯑꯦꯔꯥ ꯇꯨ ꯀꯩꯁꯨꯁꯨ ꯇꯧꯗꯕꯁꯤꯕꯨ ꯃꯣꯏꯅ ꯄꯪꯀꯤꯗ ꯀꯤꯍꯜꯂꯗꯅ ꯀꯩꯗꯧꯒꯦꯅꯦ ꯁꯦ ꯚꯥꯏ ꯀꯩꯗꯧꯒꯦꯅꯦ ꯇꯣꯝꯕꯅ ꯑꯁꯤ ꯍꯥꯏꯔꯒ ꯚꯥꯏ ꯂꯥꯛꯑꯣ ꯃꯅꯨꯡꯗꯨꯝ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯄꯪꯀꯤ ꯀꯤꯍꯟꯗꯅ ꯅꯠꯇ꯭ꯔ ꯚꯥꯏ ꯑꯁꯤ ꯍꯥꯏꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯇꯜꯂꯦ ꯚꯥꯏ ꯑꯩꯈꯣꯏꯗꯤ ꯆꯪꯉꯣꯏ ꯆꯪꯒꯦꯗꯤ ꯅꯪ ꯆꯪꯉꯨ ꯑꯁꯨꯝꯅ ꯀꯤꯔꯞ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯣꯝꯕꯅ ꯐꯔꯦ ꯚꯥꯏ ꯅꯣꯏ ꯇꯜꯂꯒ ꯑꯩ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯆꯧꯕ ꯑꯗꯨꯔꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯊꯣꯡ ꯑꯗꯨ ꯁꯣ 3 ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯜꯂꯝꯕꯗꯨꯗ ꯇꯣꯝꯕꯅ ꯁꯣ ꯃꯌꯥꯝꯁꯤꯗꯤ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯊꯨꯒꯥꯏꯗꯣꯏꯕ ꯂꯥꯛꯑꯣ ꯚꯥꯏ ꯑꯇꯣꯞꯄ ꯆꯪꯐꯝ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯦꯟ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯀꯣꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯆꯠꯄꯗ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯋꯥꯡꯕ ꯑꯃ ꯃꯦꯟ ꯕꯤꯜꯗꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅ ꯍꯧꯕ ꯑꯗꯨꯒ ꯀꯧꯕꯤꯂꯥ ꯑꯗꯨꯒꯤ ꯃꯁꯥ ꯑꯃ ꯆꯞ ꯆꯥꯅ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯊꯤꯟꯗꯣꯛꯄ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯚꯥꯏ ꯇꯨ ꯑꯁꯤꯒꯤ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯁꯤ ꯀꯥꯈꯠꯂꯒ ꯃꯥꯒꯤ ꯃꯁꯥꯁꯤꯗꯒꯤꯗꯤ ꯊꯣꯡꯅꯥꯎꯁꯤꯗ ꯂꯤꯁꯤꯜꯂꯒ ꯆꯪꯕ ꯁꯣꯏꯗꯅ ꯌꯥꯅꯤꯁꯦ ꯊꯣꯡꯅꯥꯎꯁꯤꯁꯨ ꯏꯀꯥ ꯀꯥꯅ ꯎꯗ꯭ꯔꯣ ꯚꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯚꯥꯏ ꯅꯕꯥꯅꯤ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯎꯁꯤꯗ ꯀꯥꯈꯠꯂꯒ ꯊꯣꯡꯅꯥꯎꯁꯤꯗ ꯂꯤꯁꯤꯜꯂꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯄꯣꯠꯇꯣ ꯂꯪꯗ꯭ꯔꯛꯀꯦ ꯅꯣꯏ ꯁꯤꯗ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯊꯝꯂꯝꯂꯒ ꯇꯣꯝꯕꯅ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯠ ꯀꯥꯈꯠꯈꯤ ꯇꯣꯝꯕꯅ ꯃꯊꯛ ꯍꯦꯛ ꯌꯧꯔꯒ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯊꯤꯟꯖꯤꯜꯂꯤꯕ ꯃꯁꯥ ꯑꯗꯨꯗ ꯅꯞꯇꯨꯅ ꯆꯠꯂꯒ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯊꯧꯃꯩ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯤ ꯊꯧꯃꯩ ꯑꯗꯨ ꯊꯥꯟꯖꯤꯟꯕ ꯃꯇꯝꯗ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯇꯣꯝꯕꯅ ꯎꯔꯝꯃꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯚꯥꯏ ꯃꯊꯛꯁꯤꯗꯤ ꯄꯣꯠ ꯌꯥꯝ ꯂꯩꯍꯦ ꯐꯃꯨꯡ ꯑꯃꯁꯨ ꯊꯥꯏ ꯑꯗꯨꯒ ꯎꯄꯨ ꯃꯊꯛꯇ ꯀꯩꯀꯩꯅꯣ ꯌꯥꯝ ꯈꯤꯜꯂꯤ ꯑꯩ ꯌꯦꯡꯉꯛꯀꯦ ꯑꯩ ꯂꯪꯗꯔꯛꯀꯦꯀꯣ ꯅꯣꯏ ꯑꯗꯨꯗ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯠ ꯆꯣꯡꯁꯤꯟꯈꯤ ꯇꯣꯝꯕꯅ ꯍꯦꯛ ꯆꯣꯡꯁꯤꯟꯈꯤꯕꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯁꯨ ꯇꯣꯝꯕꯅ ꯆꯣꯡꯁꯤꯟꯈ꯭ꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯌꯥꯡꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯇꯣꯝꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈꯤꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯀꯤꯈꯠꯂꯛꯇꯨꯅ ꯄꯥꯏ ꯀꯩꯅꯣꯝꯃ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯀꯩꯅꯣꯝꯃ ꯏꯟꯅꯈ꯭ꯔꯦ ꯑꯁꯤ ꯂꯥꯎꯔꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯌꯥꯝꯅ ꯀꯟꯅ ꯒꯦꯠ ꯑꯗꯨꯔꯣꯝꯗ ꯆꯦꯜꯂꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯟꯅ ꯆꯦꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯟꯅ ꯇꯥꯟꯅꯔꯛꯄꯒꯨꯝ ꯈꯣꯟꯖꯦꯜ ꯇꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯍꯟꯅ ꯌꯦꯡꯕ ꯉꯝꯗꯕꯅ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯁꯤꯜꯂꯒ ꯑꯃꯨꯛꯁꯨ ꯍꯧꯒꯠꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯒꯦꯠꯀꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯒꯦꯠꯀꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯅ ꯇꯣꯝꯕꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯣꯝꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯝꯕꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯕꯒꯤ ꯃꯍꯥꯛꯀꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯐꯅ ꯂꯥꯎꯕ ꯇꯥꯔꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯒꯦꯠ ꯑꯗꯨꯗꯒꯤ ꯀꯥꯔꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯇꯝꯕꯗ ꯏꯆꯥ ꯑꯗꯨ ꯊꯤꯕ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯈꯤꯗꯦ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔ ꯐꯥꯎꯕ ꯅꯆꯥꯒꯤ ꯃꯔꯥꯜꯅꯤ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯃꯥꯁꯨ ꯑꯍꯤꯡ ꯑꯃ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯊꯟꯇ ꯉꯥꯏꯔꯦ ꯌꯨꯔꯣꯜ ꯀꯩꯔꯣꯟꯅꯕꯁꯤꯡꯁꯤꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯤꯃꯛ ꯉꯥꯏꯔꯦ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯔꯥꯍꯨꯜꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜ ꯃꯊꯧꯅꯥ ꯐꯕ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯁꯨ ꯈꯤꯇꯪ ꯃꯔꯤꯛ ꯆꯨꯝꯅ ꯆꯠꯆꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯑꯁꯤꯒꯨꯝꯕꯗꯁꯨ ꯈꯔ ꯊꯥꯖꯒꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯈꯪꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯍꯜ ꯑꯗꯨꯅ ꯂꯤꯔꯤꯕ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ
जामिनी हाइरिबा हिंचाबी अदुगी हक्तक्तगी ओइगनी करी तौबा याबगे हाइबदु रिसोर्ट अदुरोमदा लाअगा लापतकना येंखि मदुदा नुंथिलगी मतम ओइरबसु वारी अदु तारबगी मतुंग राहुल नक्सिनबदी ngamde चंगजिनगे खल्लबसु मथमोइना याददुना रिसोर्ट अदुगी गेटतगी खितम लाक्तपना मागी गाड़ी अदु फैरपना खामलगा रिसोर्ट अदुरोमदा येंगदुना लै मदुदगी राहुलना येंगदुना लैबा मतमदा रिसोर्ट अदुगी मनाक नकपदा लैबा कौबिला पांबी अदुदा मुसुक मुबा मखोंग तरुक पानबगुंबा पोचक अमा राहुलना उरमी पोचक अदु लापना उबनिना करिनो हाइबदी राहुलसु खंगलमदे पोचक अदुदा राहुलना मुन्ना येंगसिल्लुबदा पोचक अदुनसु राहुलदा येंगलक्पा मालम्मी मदुदा राहुल अकीबा अमा फावरक्तुना महाकी गाड़ी अदु स्टार्ट तौरगा थौरक्लमी महाकना गाड़ी अदु स्टार्ट हेक तौबगा पोचक अदुना यामना थुना कौबिला पांबी अदुदगी चोंथरक्लगा राहुल की माइगीरोंदा कन्ना चेंसिलक्पगुम तौरमी मदुदगी राहुल महाकी गाड़ी अदु यामना कन्ना थौदुना लागलमी राहुल हन्ना फाउबा येंगमद्रे राहुलना मफम मदुदगी खरा लापथोकना गाड़ी अदु थौरक्लबा मतुंग महाकना महाकी रियर व्यू मिरर दा येंगबा मतमदा पोचक अदु उदबदा राहुल ने खरा ताई अदुगा मागी मथमोइदा खलई मफम असे अइजु पैसा तिंगना लौरिबनिना अखंग अहि अमा तानरगा करी तौबा याबगे हाइबदो अमुक्ता येंगगे हाइदुना महाक बाजारोमदा लाअमी अदुगा पीसीओ फोन बुथ अमदा चंगदुना महाकी युमलोंदा फोन तौरमी राहुलना महाकी मयुमलोंदा फोन तौदुना थौ तौनबा ख्वाइदगी अहैबा माइबा अमखक थीनबगिदमक मयुमदा पाउ पीखिरमी मयुमदा पाउ अदु पीरबा मतुंगदा मयुमगी मीसिंगना ख्वाइदगी हैबा माइबा अमा थीरदुना राहुलगा फोनदा वारी सानहलमी राहुलना माइबा अदुदा यामना कन्ना हाइजरमी अदोमना पियु हाइबा सेनफम अदु अई पिजेगे अदुबो अईगी मतेंग अमुक्तदी पांगबियु हाइदुना राहुलना हंजिन हंजिन हाइजमनबदगी अमाइबा अदु होय फरे अई लाअगे हाइदुना राहुलना लैरिबा मफम अदुगी एड्रेस लौरगा महाकी शेबोक अनी पुदुना राहुलगी मनाक्तमना लाअमी अमाइबा अदुना यौरक्लबा मतमदा राहुलना महाकना खंजबा पुंबा लीरे अदुगा रिसोर्ट की मनाक नकपदा लैरिबा ngasai राहुलना थेंगनखिबा अहल अदुगी मनाक्ता चत्तुना अमाइबा अदुगसु वारी सानहले अहल अदुनसु राहुलदा लीखिबा वारी अदुगुमना चप मानना अमाइबा अदुदा मयेक सेंगना लीरे वारी सिंग अदु तारबा मतुंगदा अमाइबा अदुना राहुलदा असुमना हाइराअमी इबुंगो मसी अराइबा अमदि ओइरिदौरी हे मसी खरदी लूना थोकलनी वारी असिगी मतुंगिनदी पुन्नमक असि जामिनी हाइरिबा मयामना हिंचाबिनी हाइदुना हातखिबा अदुगी थवाई मिरेल फत्तबा अदुना सोइदना ओइरगनी हे अदुना हौजिक अखोइना तौबदिदी मफम अदुदा नुंथिलगी मतमदा थवाई अदुना मपांगल याउत्रिबा मतम असिदा अखोइ अमुक्तदी चलगा करी तौसिगे हाइबदु अमता येंगलुखिसि हे असी हाइदुना राहुलदा पाउ असुमना अमाइबना राहुलदा हाइरक्लमी राहुलना अमाइबा अमदी महाकी शेबोक अनीदुबु पुरगा रिसोर्ट अदुरोमदा चलमी राहुलना लौरबनीना गेट की शो अदु राहुलना पाई अदुना राहुलना गेट की शो अदु हांगलगा अमाइबना हेक खोंग थांजिनबा मतमदा यामना साफु कल्लबा नुक्सित सिटपा हौरखि मदुदा राहुलना कीरदुना फट खोंफम अमा हंदोकपा अदु अमाइबा अदुना उबा मतमदा इबुंगो कीगनु आई यावरिसिनी माना करीसु तौबा ngमोय लाउ इनरो लाउ येंगुसि लाउ असी हाइरगा अमाइबना ममांग थांगदुना राहुलना मयाई थांगलगा महाकी शेबोक अनीदुना राहुलगी मनिंगदा सेनदुना राहुलबु पुदुना चंगलई रिसोर्ट अदुगी मनाक यौद्रिङै मयाई यौसिलपदा कौबिला पांबी सिंग अदु मथंग मथंग फरा फरा हाइबा हौरखि मदुदा अमाइबना इबुंगो कौबिला हाइनिंग हाइजसनु नंग येंगुगनु येंगबदी किरकनी को करीसु तौरो आई यावरिबसिनी असी हाइरगा अमाइबना लुचिंगदुना चटली अमाइबना मेन बिल्डिंग मनाक अदु यौरगा ममित उसिंदुना ngahak munna khanduna yengli aduga राहुलदा असुमना हाइरई इबुंगो जामिनी हाइरिबकी फटखिद्रबा थवाई मिरेल अदु हौरिबा कौबिला पांबी सिंग असिगी मनुंग अमददी यावरे अदुबु करंबा पांबीनो हाइबा अदुदी चप चाबी खंगबा ngamdre असी खंगनबगिदमक्ता अखोय अमुक ngसाइगी अहल अदुगी मनाक्ता हंदबा सुन्यामक याररोय लाओ हौजिकिदी अखोय हल्लजी अहल अदो अमुक्ता उनरुखिसि
ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯃꯥꯡ ꯊꯥꯡꯗꯨꯅ ꯃꯊꯪ ꯏꯟꯅꯔꯒ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯅꯤ ꯒꯦꯠ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯑꯃꯥꯏꯕꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯥꯃꯤꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯔꯝꯕ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯈꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯅꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯤ ꯃꯍꯥꯛꯅ ꯑꯀꯣꯟꯕ ꯀꯨꯝꯊꯔꯛꯈꯤꯕ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯍꯩ ꯀꯟꯈꯠꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯜꯂꯦ꯫ ꯑꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯍꯧꯖꯤꯛꯃꯛ ꯃꯥꯡꯍꯟꯈꯤꯗ꯭ꯔꯕꯗꯤ ꯀꯣꯟꯅ ꯇꯨꯡꯗ ꯈꯨꯟ ꯑꯁꯤꯗꯁꯨ ꯌꯧꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯥꯟꯊꯠꯂꯒ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯊꯤꯗꯣꯛꯂꯒ ꯄꯨꯟꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯕꯗ ꯑꯍꯜ ꯄꯤꯁꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯩ, "ꯑꯃꯥꯏꯕ, ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯔꯝꯕ ꯀꯧꯕꯤꯂꯥ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯔꯤꯖꯣꯔꯠ ꯑꯗꯨꯒꯤ ꯃꯦꯜ ꯕꯤꯜꯗꯤꯡꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯍꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯕ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨꯗꯅꯤ"꯫ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯅ, "ꯏꯁ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯃꯗꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯅꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯈꯨꯟ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯤꯕ꯫ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 11 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯎ ꯑꯗꯨ ꯌꯥꯜꯍꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯔꯨ ꯌꯥꯎꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏ, ꯑꯗꯨꯅ ꯍꯌꯦꯡ ꯇꯧꯍꯧꯔꯁꯤ ꯏꯕꯨꯡꯉꯣ", ꯑꯁꯨꯝꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯛꯏ꯫ ꯔꯥꯍꯨꯜꯅ, "ꯑꯗꯨꯗꯤ ꯎ ꯌꯥꯟꯅꯕ ꯃꯤꯗꯣ ꯑꯩ ꯊꯤꯖꯔꯨꯈꯤꯒꯦ", ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯔꯥꯍꯨꯜ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯎ ꯌꯥꯟꯅꯕ ꯃꯤ ꯊꯤꯕꯗꯁꯨ ꯑꯃꯠꯇ ꯎ ꯌꯥꯟꯕꯒꯤ ꯊꯧꯅꯥ ꯂꯩꯇꯕꯅ, ꯑꯃꯠꯇ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯥꯍꯨꯜꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯈꯣꯏ 5 ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯕ ꯁꯤꯡꯖꯪ 2 ꯃꯈꯣꯏ 5ꯗ ꯁꯤꯟꯅꯗꯨꯅ ꯎ ꯑꯗꯨ ꯍꯌꯦꯡꯒꯤ ꯄꯨꯡ 9ꯗꯒꯤꯅ 12 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯉꯝꯅꯕ ꯌꯥꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯃꯩ ꯊꯥꯔꯒ ꯃꯥꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯄꯗꯒꯤ ꯃꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯃꯈꯣꯏ ꯔꯤꯖꯣꯔꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯦ꯫ ꯃꯈꯣꯏꯅ ꯆꯪꯕꯗ ꯅꯍꯥꯟꯒꯤ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ, ꯑꯗꯨꯕꯨ ꯑꯃꯥꯏꯕꯅ "ꯁꯤꯠꯅꯤꯡ ꯁꯤꯠꯁꯅꯨ, ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯑꯩ ꯌꯥꯎꯔꯤ" ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜꯂꯒ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯦ꯫ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨ ꯑꯍꯥꯟꯕ ꯌꯥꯟꯕꯗꯗꯤ ꯃꯥꯏꯕꯅ ꯑꯍꯥꯟꯕ ꯄꯤꯕ ꯏꯆꯝ ꯆꯝꯕ ꯁꯤꯡꯖꯪ ꯑꯗꯨ ꯇꯦꯛꯈꯤ, ꯑꯗꯨꯕꯨ ꯑꯅꯤꯁꯨꯕꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯎ ꯑꯗꯨ ꯇꯨꯝꯅꯕ ꯀꯛꯊꯠꯇꯨꯅ ꯃꯔꯨ ꯐꯨꯛꯅ ꯃꯩ ꯊꯥꯗꯠꯈ꯭ꯔꯦ꯫ ꯃꯔꯨ ꯐꯨꯛꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨ ꯃꯔꯨ ꯐꯨꯛꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯤꯄꯦꯌꯔꯤꯡ ꯍꯧꯔꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨꯅꯤ ꯆꯤꯡꯅꯕ ꯈꯔ ꯔꯤꯖꯣꯔꯠ ꯃꯅꯨꯡꯗꯨꯗꯒꯤ ꯐꯪꯕ ꯉꯝꯈꯤ꯫ ꯐꯪꯂꯛꯂꯤꯕ ꯁꯔꯨꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕꯒ ꯇꯥꯟꯅꯔꯒ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯔꯥꯍꯨꯜꯅ ꯈꯟꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯪꯐꯥꯎꯅꯔꯦ, ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯨ ꯀꯤꯅꯕ ꯐꯔꯦ, ꯔꯤꯖꯣꯔꯠ ꯑꯗꯨꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯔꯤꯖꯣꯔꯠ ꯑꯗꯨꯅ꯫ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯇꯥꯕꯤꯍꯧꯗꯕꯁꯤꯡꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯅꯧꯅ ꯂꯥꯛꯄꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫